Nupi macha masin mana wanigi ikai khumna ba mangaluba nupa ama court na mara leire lauthokre. Ing 2008 chahi nauribe nupi macha masin mana wanigi ikai khumna ba mangan khiba thokdok ta senaba maimom abo chahi kulumdoi. Ngarang additional session judge first track court for crime against women Manipur na mara leire hai na lauthokre. Ngarang court asida chathagi ba hearing da maimom abo chahi kulumdoi apokpagi meng laikhidraba kalamo sanjen ba makha laikai bu court ta puthorokhe. Case asiga mari lainana prosecution na thamkhibada ing 2008 ki May 13 nupi macha victim adugi apokpi na OC Lamsang police station da report ama tawrakhe madugi matungi na chahi adugi March April amasong May thagi marakta maimom abo chahi kun apokpa laikhidraba kalamo sanjen ba makha laikai na maki chahi nauribi macha nupi ani bo namduna ikai khumna ba mangankhe report adu da yumpham boiraga police station asina case ama lokhatuna investigation chatharakibani haire. Case asi session court khaktana trial chathaba yaba oibana judicial magistrate first class Imphal West na case asi session judge Imphal West thagalaklaba matung court asina ing 2013 ki July 15 da receipt tawkhe masigi matung court asina case asi additional session judge FTC for crime against women Manipur da ing 2018 ki July 13 ta transfer tawraklaba matung sahi adumaki August 19 da court asina receipt tawkhe ing 2015 ki November 13 ta session judge Imphal West na accuse asigi mathakta IPC ki section 376 ki makhada charge frame tawkhe accuse asigi mathakta frame tawkhiba charge aduda ing 2008 ke March 3 ki nungthil pung 2 minute 13 rom tabada accuse ki yumda amade sahi adumaki April 13 ki nungthil pung 1 rom tabada makhong turel mapalda sahi nauribe nupi macha ama ikai khumna ba manganduna IPC ki section 376 ki makada sairak phangba yaba crime ama chathakhe ing 2008 ke May amagi nungthil pung 2 minute 13 rom tabada sanjen bamdagi laitong taba lambi gi nakal da leiba kenel amada amasong tha dumaki tang taraga mangage ayuk pung 13 tabada sahi nauribe nupi macha atopa victim amabo mayumda ikai khumna ba manganduna IPC ki section 376 ki makada sairak phangba yaba crime ama chathakhi aire accuse asigi mathakta charge frame tawraba matungda charge adu mahaki mamangda pathoktuna Manipuri da sandokna taklaba matung mahak charge asigi makada mara leire haiba yajabra natraga trial chathanaba claim tawbra hangkhe maduda accuse na mahak masa mara leire amade trial chathabi yuhai na claim tawkhe case asigi satharakiba trial manungda punna prosecution na witness nipan examine tawraba matungda case asida accuse oriba abo ase mara leire hai na ngarang court asina lauthokhe karamba makhalgi sairak pigadage haibadu tha asigi 19 ga mathoida lauthoknaba matam lepkhe